ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯦ ꯍꯥꯏꯗꯤ ꯅꯧꯅꯒ ꯅꯨꯄꯥ ꯀꯣꯏꯖꯔꯛꯄꯁꯦ ꯁꯪꯒꯨꯝꯕꯗ ꯃꯦꯟꯂꯤ ꯐꯣꯀꯁ ꯄꯤꯕꯅꯤ ꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁꯁꯤꯅ ꯑꯅꯤꯜꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯅꯦ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯏꯟꯈꯠꯂꯛꯄꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯄꯥꯁꯦ ꯀꯣꯏꯅꯔꯦꯗꯅꯀꯣ ꯀꯣꯏꯅꯕ ꯂꯣꯏꯔꯀꯥꯟꯗꯒ ꯀꯥꯏꯅꯔꯀꯥꯟꯗꯒ ꯃꯃꯥꯟꯅꯕꯒ ꯀꯣꯏꯕꯗꯣ ꯃꯃꯥꯟꯅꯕ ꯀꯣꯏꯔꯀꯥꯟꯗ ꯑꯁ ꯃꯨꯛꯈꯥꯏꯅꯤ ꯅꯩꯔꯤꯅꯤ ꯁꯤ ꯃꯃꯥꯟꯅꯕꯁꯦ ꯀꯣꯏꯊꯠꯂꯒ ꯃꯥꯏ ꯃꯃꯥꯡꯗ ꯆꯥꯍꯟꯒꯦ ꯃꯥꯏ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯃꯥꯏ ꯃꯃꯥꯡꯗ ꯈꯪꯍꯟꯒꯦ ꯀꯥꯏꯅ ꯇꯧꯔꯒ ꯃꯨꯛꯑꯒ ꯍꯥꯏꯗꯤ ꯁꯤꯡꯅꯔꯒ ꯀꯣꯏꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗꯣ ꯄꯥꯔꯇꯦꯛ ꯇꯧꯕꯤꯔꯨꯅꯨꯍꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯁꯤꯡꯉꯕꯅꯦ ꯁꯤꯡꯕ ꯅꯨꯄꯥ ꯊꯤ ꯂꯩꯔꯕꯅꯦ ꯈꯪꯉꯕ ꯐꯖꯅ ꯁꯤꯡꯕ ꯂꯩꯔꯦ ꯍꯥꯏꯗꯤ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯁꯦ ꯀꯣꯏꯔꯨ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯁꯦ ꯀꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯍꯥꯏꯗꯤ ꯗ꯭ꯔꯦꯁꯀꯨꯝꯕ ꯌꯦꯟꯅꯕ ꯍꯥꯏꯗꯤ ꯋꯥꯏꯅꯔ ꯁꯦꯠꯅꯕ ꯄꯣꯠ ꯆꯩ ꯋꯥꯏꯔ ꯁꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯁꯦ ꯈꯪꯕ꯭ꯔꯥ ꯏꯃꯥꯟꯅꯕꯗ ꯑꯃꯨꯛ ꯅꯝꯕꯔ ꯄꯤꯗꯣꯏꯅꯦꯕ ꯅꯝꯕꯔ ꯄꯤꯔꯒ ꯃꯥꯅ ꯑꯃꯨꯛ ꯈꯥꯏꯔꯒ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯌꯦꯟꯅꯕꯒꯤ ꯐꯤꯕꯝꯁꯦ ꯇꯧꯋꯦꯕ ꯌꯥꯝ ꯇꯧꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯗꯨꯅꯀꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯦꯡꯅꯅꯦ ꯍꯥꯏꯁꯦ ꯅꯈꯣꯏꯅ ꯀꯩꯅꯣꯝ ꯇꯧꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯑꯆꯨꯝꯕꯗꯨꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯍꯣꯏ ꯁꯤ ꯐ꯭ꯔꯤꯗ ꯄꯤꯕ ꯑꯦꯗꯚꯥꯏꯁꯅꯤꯀꯣ ꯂꯧꯒꯦꯁꯨ ꯌꯥꯏ ꯂꯧꯔꯒꯦꯁꯨ ꯌꯥꯏ ꯑꯗꯨ ꯅꯣꯏꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯁꯦꯡꯅ ꯅꯈꯣꯏꯅꯒꯨꯝꯕ ꯅꯈꯣꯏ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯀꯣ ꯑꯗꯨꯗꯣ ꯀꯥꯏꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯀꯥꯏꯅꯖꯔꯣ ꯌꯥꯔꯦ ꯀꯥꯏꯅꯖꯔꯁꯦ ꯑꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯃꯥꯒ ꯈꯪꯅꯗꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏ ꯀꯣꯏꯌꯣꯕ ꯃꯃꯥꯟꯅꯕ ꯀꯣꯏꯔꯒ ꯃꯨꯛꯈꯥꯏꯒꯦ ꯅꯩꯒꯥꯏꯒꯦꯗ ꯑꯗꯨ ꯋꯥꯈꯜꯂꯣꯟꯗꯤ ꯇꯣꯛꯑꯣꯕ ꯑꯗꯨꯗꯤ ꯊꯥꯏꯅ ꯀꯥꯏꯒꯤ ꯋꯥꯃ ꯂꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦꯕ ꯌꯥꯝ ꯆꯥꯎꯋꯤꯗꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯄꯤꯈꯥꯎꯗ ꯍꯥꯞꯄ ꯄꯨꯔ ꯃꯇꯝꯅꯤꯅ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯤ ꯑꯁ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯦꯡꯉꯣ ꯁꯤ ꯐ꯭ꯔꯤꯖꯁꯦ ꯂꯩꯕꯤꯔꯛꯑꯦ ꯁꯅꯥꯏ ꯈꯨꯗꯣꯞ ꯁꯥꯕꯤꯔꯛꯑꯦ ꯉꯔꯥꯡ ꯐꯣꯟ ꯑꯃ ꯄꯤꯔꯛꯑꯦ ꯈꯣꯠꯂꯛꯑꯦ ꯑꯁ ꯀꯥꯔꯗ ꯂꯥꯛꯊꯩꯑꯦ ꯑꯗꯨꯒ ꯑꯁ ꯑꯗꯨꯒꯤ ꯐꯥꯁ ꯐꯨꯗꯇ ꯆꯪꯊꯔꯒ ꯑꯁ ꯊꯤ ꯅꯩꯌꯦ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯗꯨꯒ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯗ ꯁꯦꯟ ꯊꯥꯗꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯪꯀꯅꯦ ꯍꯣꯠꯂꯤꯁꯦ ꯅꯨꯄꯥꯗꯁꯨ ꯑꯗꯨꯛ ꯌꯥꯝ ꯄꯪꯕ ꯅꯠꯇꯦꯕꯀꯣ ꯅꯣꯏꯅ ꯈꯜꯂꯤꯗ ꯑꯗꯨ ꯌꯧꯅ ꯄꯪꯕꯗꯤ ꯅꯠꯇꯦ ꯅꯨꯄꯥ ꯁꯤꯡꯈ꯭ꯔ ꯄꯣꯠꯅꯦ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯑꯃꯅꯦꯕ ꯅꯨꯡꯁꯤꯅꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯅꯀꯣ ꯃꯥꯁꯨ ꯁꯦꯜ ꯊꯥꯗꯔꯛꯏꯅꯤꯅꯀꯣ ꯁꯦꯜ ꯃꯥꯡꯗꯅꯕ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯀꯩꯅꯣꯝꯗ ꯅꯠꯇꯦ ꯀꯩꯅꯣꯝꯗꯀꯣ ꯑꯗꯨꯝ ꯕꯥꯀꯤ ꯐꯨꯒꯠꯂꯛꯑꯗꯕꯅꯤ ꯑꯗꯨꯅ ꯈꯪꯕ꯭ꯔꯥ ꯁꯦꯜꯒ ꯏꯖꯠꯀꯁꯦ ꯀꯅꯥꯅ ꯂꯨꯝꯒꯦ ꯀꯅꯥꯅ ꯂꯨꯒꯦꯗ ꯑꯗꯣ ꯅꯣꯏ ꯗꯤꯁꯤꯖꯟ ꯑꯗꯨꯝ ꯂꯧꯔꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯗꯤꯁꯤꯖꯟꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯣ